Numidang wairamgi matamni hospital manungda hatu chahi yankai manga muki oigadaba nupa amaga nupi amaga chensinduna doctor ga unanaba hospital gi receptionist ka wari sai ahal nupi aduna pakhachana hanglai ibema huzik accident ta soktuna pukhalai hairiba sanathoi dubu kari phibam da lairibage receptionist na hairai Ima operation gi thawrang kan hotnari yumgi mi hek lakpaga doctor na magi manakta thajin bira o na hairame ima hoi room number 105 ta doctor singa amukta unabiyo sanathoi gi mamaga mapaga room number 105 tamna chensinduna doctor ga unaduna wari sai sanathoi gi mapana doctor aikhoi sanathoi gi mama mapani aikhoi gi ijanu babu kayam sokpano doctor na tapna khumlai karisu pakhat pirukhinu Operation macha ama tawraga khudong thiningai oiraroi operation gi thawrang su loirabani mathang chana yumgi miyoi lakpiba yamna nungaijare sida khuyek ama thambiyu haina doctor na operation mamangi formality matung inna che chang kharada khuyek lawi amasung hidak langthaki che ama piramki operation gi hidak langthaki koi chenjai sanathoi gi mamaga mapagana operation haudore haibadagi sembi ba mapuda machagi soida ngamdanaba mama mapa anina thauni jai macha nupaga yamna luna tinaba marup nganthoida phone tawduna wari pumba tamjai pungani muk leiraga operation loiraduna doctor na operation success oire karisu pakhatningai oidre haina tamjabada sanathoi gi mamaga mapaga gi maithongda nungaibagi mitlu pirang sintharaki sanathoi mama na harauna haijarai doctor ibungo icha nupaga karam kanda wari watai sanabadi yagania huji icha gi sak ujaba yaradra doctor na hairai huji makti nungai khiroi ICU da pothaja kisanu mana he gyan lakpaga nurse na dum pau haijaраklani aduga dum wari sabiba yarani Mathangi numita sanathoi gi mamanaba nganthoina sanathoi gi mamaga mapaga gi ayuki chaga ajapot ka puraktuna hospital gi waiting room da chaminai makhoina cha thaklingai ward boy amana sanathoi gyan lakle unaba yarani hairamki makhoi harau manduna cha thanamlaga thunamak sanathoi unaba lakhi sanathoi na solapna ma baba ai kaisu tawdre nganthoi taw ai kaisu tawde haina mamittagi mapita na kaplakhi mamana icha pharabani haina themjinjaki ngaihak leiraga sanathoina mama langlendi kemta tawdaba natra haina hanglakhi mama mapa amadi nganthoi ngakna yengnaki amasung mapa na hairakhi ibungo langleni kanano baba langlenga aiga punna accident thokminabani khumlakhi maduda mapana ibungo adu oiragadi aikhoi doctor da hanglaga hairake haina khumlakhi mapana nganthoida ibungo aikhoi ani doctor amukta unarusi namase sanathoi gi manakta ngai hak leisa hausanu hairaga mapaga nganthoiga tholakhi makhoi anina doctor unaduna sanathoina pukhalakpa matamda langlen kauba nupi macha amasu yawrakpra hanglakhi Maduda doctor na sanathoi mathanta accident spot dagi private ambulance amana pura ambani accident spot ta asokpa sanathoi khaktani haina purakliba singduna hairami adagi sanathoi na gyan khara leiringai langlen haina koromki aisu imungi mi la aga hange khalaga dum kaukre sanathoi bu pukhai pirami ba singduda nupi amta su yaude adubu yani sanathoi gi MRI CT scans gi report ekoi mari leinaba doctor achauba singa tana jaraga adum haijarak lage karisu pakhat piruganu haina doctor aduna hairakhi sanathoi gi mapaga nganthoiga doctor gi room dagi thoklaklaga wari sanai nganthoina na hairai ai ningsingla e baba nongma sanathoi na langlen kauba mabuk mapau yamna phabi nupi amaga khangnare aingonda su sak khangna hange hairambane adubu sakti adum khangna haudre aduda mapana phare sanathoi da langlen karisu tawde haina khumlasi hairaki Numitugi numidang wairamda sanathoi gi mapana doctor ga unaduna sanathoi si langlenga unahanbiu haina haiduna leire doctor kaidogsige haina tanaba lakhi maduda doctor na
Sanathoi brain da Langlen Koba character Natraga Miyoi Amagi Wakal Kanduna Lere Amadi Langlen na Mahakpu Thadok Lamlabadi Mahak Yamna Wahauraga Nikale Maramaduna Langlen ga Sanathoi ga Atuba Matamda Unahanba Matautai Haina Doctor na Kumlaki Wari sitabada confirm Kangdraba Sanathoi gi Mapana Nganthoi ga Tanaraga Langlen gi Khongul liba horaki Makoina asumasum thizilakpada Langlen Koba Miyoi Amata Sanathoi ga Khangnai haibasi Khangba ngamkide Adugi mathakta Sanathoi gi mobile phone da Langlen haiduna save tawriba number adusu invalid number ama oiramba thengnaki Nganthoi na Facebook Instagram na chingbada Sanathoi ga friend oiba Langlen Koba nupi thirakpada Sanathoi gi friend list da Langlen Koba nupi amagi profile thengnaki Adubu profile aduda hena thizilubada Langlen hariba Facebook profile adudi Sanathoi masana mahaki mobile dagi semkiba fake profile amani haiba khangba ngamlaki Nganthoi ga Sanathoi gi mama mapa ngakpagi pankai laikidre makoina doctor ga unaduna clinical psychiatrist ama unaduna wari pumbaliki makoina Sanathoi gi hanagi punshi wari suliki Sanathoi hana nisa sizinaduna ingau ngausanaduna imungi ahal lamalna hainaba yadana leirambani adubu nongma ikhang khanghaudana ahongba ama laktuna ahal lamalna haiba induna nisa thadoktuna maram mukna thabak tawduna leirakpa tha amamuk faraba matung accident asi thoklibani haina tamki Wari pumba taraba matung clinical psychologist na Sanathoi ga unaduna wari saki amasung thigatpa yaba thigatladuna oithokpa yaba wafam amada puraki clinical psychologist aduna Sanathoi gi mama mapada asumna hairaki Sanathoi gi masada leiriba wakhal gi mawong asi malemgi oina yamna tangna thokpa mawongni laina amani haibasu haimanba thokani haina makha taraki maduda mama mapana pakhaladuna adudi karamna mahaki wakhal leita hangani haina hanglaki clinical psychologist aduna karimta pakhatpiganu matamna purakpa awonbada adumak fakini mana matama mangausanaduna nisa charamliba adu mabu nungsijabi nupi amaga leirabadi mahak ngausanaba toktuna nisa chaba thadoktuna maram mokna leiramba yai haina khanjaki amasung mahaki wakhaladu mahaki subconscious mind dagi mahakna Langlen Koba nupi amagi Facebook profile semduna magi phone number da mana khanjaba number ama hekta save tawduna Langlen ga khangnaba nungsinaba horakiba oiramgani haina hairaki Mama mapa animak amadi Nganthoi pungak hek ngaki amasung doctor gi warida thazaba warabasu thazadabasu ngamkide doctor na makha samtharaki mahakna accident thogliba asisu Langlen ga maga bike ta tongduna koirini haina khanduna thauduna lakpada accident thokiba oiramba yai haibasi accident spot tagi fangba CCTV footage tagi khangba ngamle haina hairaki clinical psychologist aduna asumna hairaki Sanathoi bu thuna hakjang fana discharge tawhaninglabadi mahakpu nuksijaba nupi amadi aikhoina magi marup oina piba tabani adubu hojiki oinadi mahakna hospital dagi yum halaktriba fawba Langlena Sanathoi bu unaba pamde haina haibiyu maduda Sanathoi masana Langlen unaningduna nongmo gi hakjang fagalakpa hengalakani Sanathoi na khanjaba wakhal mahaki hakjang da yamna mari leinai haina hairaki Mama mapa amadi Nganthoina doctor amadi clinical psychologist ki wari munna khadaraga Sanathoi da Langlen na yumda hek discharge tawbaga unaba lakani haina hairai tambada Sanathoi haraubogi ngamkhai laikide amasung mahakpu thuna discharge tawbiro haina taklakhi maduda mapana aikoi doctor da hairaga yamna thuna hannaba tawradawni haina machanupabu themjinbiki Asumna doctor amadi clinical psychologist ki wafam iladuna Sanathoi bu hospital dagi discharge tawduna yumda puthara ami